ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯔꯨꯕ ꯀꯦꯁ ꯑꯃꯒꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯗ ꯅꯣꯛꯂꯨꯕ IPS ꯑꯣꯐꯤꯁꯥꯔ 3 ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ CM ꯕꯤꯖꯦꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯀꯥꯡꯄꯣꯛꯄꯤ SP ꯑꯣꯐꯤꯁ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ KRAꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯔꯣꯅꯤ ꯍꯪꯁꯤꯡ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞ ꯑꯅꯤꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯅꯕꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ KRAꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯔꯣꯅꯤ ꯍꯪꯁꯤꯡ ꯉꯔꯥꯡ ꯑꯌꯨꯛ ꯁꯥꯏꯀꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 50ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ 3 ꯐꯥꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯆꯠꯄ ꯎꯕꯗꯒꯤ ꯈꯧꯄꯨꯝꯗ ꯀꯕꯨꯏꯁꯤꯡ ꯂꯧ ꯎꯕ ꯆꯠꯄ ꯀꯤꯅꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯂꯣꯟ ꯕꯥꯏꯐꯩꯗ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯤꯑꯣꯏ 3 ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯀꯥꯡꯆꯨꯞꯀꯤ ꯐꯥꯠꯕꯨꯡ ꯚꯤꯂꯦꯖꯇꯒꯤ ꯊꯥꯡꯈꯣꯃꯥꯡ ꯈꯣꯡꯁꯥꯏ ꯆꯍꯤ 51, ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯃꯅꯥꯛꯀꯤ ꯃꯣꯡꯕꯨꯡ ꯇꯣꯅꯦꯠꯇꯒꯤ ꯁꯥꯏꯈꯣꯂꯦꯠ ꯈꯣꯡꯁꯥꯏ ꯆꯍꯤ 50, ꯂꯨꯟꯃꯤꯟꯊꯥꯡ ꯗꯤꯝꯉꯦꯜ ꯆꯍꯤ 23 ꯑꯃꯁꯨꯡ ꯀꯥꯝꯒꯧꯂꯥꯜ ꯈꯣꯡꯁꯥꯏ ꯆꯍꯤ 30ꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, CRPF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯄꯤ ꯃꯣꯜꯗꯤꯡ ꯑꯃꯁꯨꯡ ꯂꯩꯂꯣꯟ ꯕꯥꯏꯐꯩꯒꯤ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯃꯈꯣꯏ 3 ꯑꯁꯤ ꯐꯥꯈꯤꯕꯅꯤ꯫ ꯃꯈꯣꯏ 3ꯃꯛ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯒ꯭ꯔꯨꯞꯀꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯉꯥꯛꯇꯅꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯜ ꯈꯥꯏꯕ, ꯀ꯭ꯔꯥꯏꯝ ꯀꯌꯥꯃꯔꯣꯝ ꯆꯠꯊꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯍꯟꯗꯛꯇ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯐꯥꯕꯗꯨꯗ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯐꯥꯔꯕꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯅ ꯅꯠꯇ꯭ꯔꯒ ꯍꯤꯡꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯧꯄꯨꯝ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯅꯛꯄ ꯃꯐꯝꯗ ꯆꯠꯄ ꯎꯕꯗꯒꯤ ꯀꯕꯨꯏꯁꯤꯡ ꯂꯧ ꯎꯕ ꯆꯠꯄ ꯀꯤꯅꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯒꯣꯏꯇꯥꯡ ꯅꯥꯒꯥ ꯚꯤꯂꯦꯖ ꯗꯨꯏꯊꯥꯟꯖꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯀꯕꯨꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧ ꯎꯕ ꯆꯠꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤ꯫ ꯂꯧ ꯎꯕ ꯆꯠꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯀꯥꯔꯇ꯭ꯌꯨꯖ ꯄꯥꯏꯔꯒ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯉꯝꯈꯤꯗꯦ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯨꯝꯂꯒ ꯂꯩꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯕꯨꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯦꯟꯊꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯛ ꯒꯥꯔꯤꯁꯤꯡ ꯄꯨꯁꯤꯜꯂꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯃꯥꯡꯖꯧꯅꯅ ꯏ ꯄꯥꯎ ꯑꯃꯠꯇ ꯄꯤꯗꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ 500ꯔꯣꯝ ꯈꯨꯗꯛꯇ ꯏꯝꯐꯥꯜꯗ ꯄꯨꯁꯤꯜꯂꯛꯅꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 3ꯅ ꯁꯥꯕ ꯀꯥꯡꯕꯨ ꯑꯃꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯇ꯭ꯔꯛꯁꯤꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯂꯝ ꯈꯔꯗꯤ ꯄꯠꯄ ꯄꯨꯝꯕ ꯌꯥꯎꯔꯛꯄꯗ ꯅꯠꯇꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯄꯥꯎꯗꯝꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯄ ꯌꯥꯅꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯗꯅꯕ, ꯄꯣꯠꯆꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯅꯕ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗ ꯒꯥꯔꯤꯁꯤꯡ ꯂꯥꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯔꯥꯛꯊꯣꯡ ꯑꯃꯁꯨꯡ ꯅꯨꯡ ꯗꯂꯥꯜꯒꯤ ꯗꯥꯏꯚꯔꯖꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯦꯝꯖꯤꯟꯕꯤꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ꯫ ꯒꯥꯔꯤꯒꯤ ꯚꯣꯜꯌꯨꯝ ꯍꯦꯟꯒꯠꯂꯕꯅꯤꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯗ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯦꯡꯕꯤꯅꯕꯁꯨ ꯍꯥꯏꯖꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯔꯥꯙꯥꯃꯣꯍꯟ ꯁꯔꯃ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯦꯁ ꯁꯨꯔꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯕꯤꯂꯤꯌꯟ 12.3 ꯁꯨꯔꯕ ꯒꯦꯂꯦꯛꯁꯤ ꯑꯃ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝꯅ ꯅꯧꯅ ꯊꯦꯡꯅꯔꯛꯄ ꯒꯦꯂꯦꯛꯁꯤ ꯑꯗꯨ ꯂꯣꯛꯇꯥꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈ꯭ꯔꯦ꯫ ꯔꯣꯅꯥꯜꯗꯣ ꯂꯥꯏꯁ꯭ꯔꯝ ꯀꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯁꯤꯁ ꯑꯃꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯊꯦꯡꯅꯔꯛꯈꯤꯕ
Sahi billion 12.6 suruba galaxy gi maming Loktak haina mingthol pikre. The Astrophysical Journal Letters ta phonglakiba report amagi matung inna universe asina sahi million 1.2 subada ngaidingaida hairiba galaxy adu laikhrabani. Japan gi National Astronomical Observatory da researcher oina leiba Dr. Ronaldo Laisram na lusingba team na tizinbada galaxy adu handakta nauna thinnarakibani. Manipur gi identity gi yamna naknaba mari lainariba Loktak Pat ki maming lauraga galaxy adugi maming Loktak Proto Cluster haina thonki. Ronaldo na lusingba international researcher team aduna Subaru telescope amadi James Webb telescope se naraga malem gi laimaidagi thamna leiba mafam singda thijen humjen bagi thabak sataduna lakhi. Hauzik su miyoibu khunaina thijen ba yodriba galaxy kaya marum universe asigi akoibada lairamkhigani haina thajanari. Thawal district ki Khangbok-tagi horakiba Dr. Ronaldo Laisramna Tohoku University da master degree loisandana PhD panglaba matungda Tokyo ge NAOJ da thabak tawki. Mahak laikhidraba Laisram Mahajon Singh amadi Laisram Sanahanbi Devi ge masa mangagi manungda khwaidagi iton mani. Dr. Ronaldo na galaxy amasung evolution ga mari lainaba thabak thorom singda thijen humjenduna lakiba Manipur ge naha oriba scientist asina thengnarakiba report kaya tongan ba international ge astronomy publication singda phongkhiba leire. Piklingaidagi astronomy da thawai yauduna lakiba Ronaldo na masagi sahi 19 surukpada preliminary asteroid ama puthokhi. Matam amagi president APS Abdul Kalam na Ronaldo bu mana piduna ikai khumnaba utpasu laikhrabani. Dr. Ronaldo Laisram na astronomy gilamda thijen humjan bagi thabak pakatpagi matakta Manipur Astronomical Society lingkhatpada maru oiba thodang lauki. Society asige founding coordinating su oriba Ronaldo na Manipur amadi awang nongpoki state singi mahiroi kayada astronomy ge maramda mamutana khanganaba thorang lokotuna lakhi. Su amadi nansu group singbo maning tohonduna Manipur gi nungsina himinarakliba purup sing kangkong sahele. State asida auzik thokliba tawdok sing asige waroisen piyu haina ngase Santel Bazar SUDC Zamitul Ulima Santel Samurau awang lekai community hall da mayai lambi mara paibi singe apunba lup amadi amal kona senduna sit in protest toukhre. Protest aduda saruk yakiba singna hai Kanglup Purup kayana nuksisana na himinarakliba iramdam Manipur ngasidi tangdu laitadaba punsi makal amada hinghallei. Kanglup Purup sing khaibung khana hanaba honabada Kanglup amabu thawaina India lengakna sijenare. Asigumlaba thawaina senba lengaki thawung asigi waroi sendi kamdauna purakani aikoi maselgi tamba ngamdaba tawdok sing leptana thoklokpa natana punna khunda minariba Kanglup Purup aikoigi amato oibagi apunbagi asetba firep amaga loinana lengaki tawaidraba thawsel asibu thengnaba tai. Su amadi nansu singbu maning tawhonduna Manipur gi nungsi sanana hinglakliba Kanglup Purup sing asibu khaibung kangkong sahele haina se phongdokhi.